Hey guys, welcome back to another video. Doon hindi ako nagila. Ito ang mga kagaya. Hey guys, welcome back to another video. Mayam aigi channel chahi ani sugudore ado tappasu tapna mayam na nushibiduna 30,000 subscribers suhan bibagi da mag. Thank you so much. Thamoy nung dagi tagat bafongdok chari yam harawe mayam na dum support habidi aina yam toina video haptraga su mayam na support to bibaze yam harawe. Thank you so much. Agi subscriber khuding magpu ado ngasi gi video asida aina information ani ohum khatang pizage ahan bada Tonto zambio. Ahan bada ay YouTube tagi ay first payment pangzare. Yay! Aina YouTube to zarag pa je chahi ani phaga do batha amatang ngaire ado chahi ani phado zibukta ay gonda lupa ama phau phangam dabane mayam nadi toina hangbire aseng bai phangdribra ne na thajadaba mi su khara yawe ado aseng magi phangdabane ngarang nahan ay first payment phange ado harawe habdi adum hotna jarakpa wajarakpa dugi kitangdi habdi mahi kitangdi chare haina mana khale paisa masing dugi wana taba habdi aina hotna jabado kitangdo isu habdi ke haduno phal phange haina khanjare ado adugi first payment phangbaga loina na 30,000 subscribers su baga chanare aduna mayam gi aigi site tagi first giveaway to zagadobune mamangi 10,000 subscriber 20,000 subscribers subakanda sumayam na giveaway to na haibi gibado aina khanjagi bada agi first payment phangakan tawge na khanjagi bagi tawjadabane hadakti chanare aduna giveaway tawjarani ado mayam sigi video se skip kam to the video full yang bio have the rules and regulation do khangbi na bagi tamakta rule gai do hydring da pochai jingje han uchar age kai kai no habdo pochai jingje aina leijaba aigi site tagi leijaba han uchar age si guys ne lama ulakhiye ko 3 4 laire dagi सिजना कार्ड ने कार्ड से सिगी थैंक यू थाबा कार्ड से ओइ दोइने अदो सिगी मनुंग दा आइना वाहै खरा इजगनी अदुदी मयाम दा हुजिक उच्चगी रोइगे फंगनी बमिदुना दुम उजरसनो सिदी से कार्ड लेरे दुगा स्ना कप ने दुम चागुम बथकनबा कप चमचम बने दुम सि कप लेरे लोई पुथोरगे दा ना कप लेरे आइगी साइड तगी दी सिगी पोचे अहुम जिने मयाम मरक थना वाफम मतंग हाइजा होगे मदुदी पोचे जे यामना तांग बनते याम तांग बलई बजु ngamjadri khara leraga 50k goma surakanda khara tang balei ba ngambreng jage dubu ahan bege oina de ai tang balei ba ngamjadri adubu thamoi sengna pijabane aduna mamal yam yame na khanbio ahong borga junusina lobio ado haizage aduga sin aigi site tagi oire ko aduga amana sigi gift se Ningol sambul haina Instagram page amal laibane ai side hapcharamge ado makoina sponsor to bibane sigi gift se winner gai de PBO haina ado sigai sine am phajadrong packing gaze ado sigi winner da piga da pochai gai sidi hangaroge adum hapsangrage mama sama san uzarjano aduga
Makoina aigidamagne haina gift mayam amasu pibirame. Sigaise aina mogide am ngauzei je sigi packing je phajei habe amna khutna to bunga tane du am smooth oeba adu aigi piramba gaise kai kai no habe do je gengminasi mayam huji aina phari ba hair band ju moina pibiram bane pamandana dum phajal la bane aduga huji atopa hair band amaga leire aduga Sizina mayam woolen hairband neba lumdoi neba do sigi hairband je specially makogi ningol sambul hariba makoi jena sabane atopa mafam amata da phangdabane phangamba yai adubu hojik phabugi de koina thengna jadri aduna moina specially sije sabane winter gi oina yam nungai bane habdi lumju lumaga phaju phaje ado mayam pambibasing order to bibya duga winner da budi moi mukhoin happy se yaram ga dra dikhangdre do mayam pambi bazing order to bibya gani adi matungda simo hange sunna ka yarni yenge wow sizna marks ne colorful marks to see marks is ne sidil hom chapa yani ya sidil hom chapa yani to ke yellow pazaba simalai re Sizu pazei, sidi tu set ne, mani se. Malere dagi amaga mu moi ji am pipiram me. Mathang gi sina mayam me scrunchies naktane. Wow, si green jing tu. Sadra. Pazei si green na malere singa sagi marks ka hair band du set amore. Yam phazei sigrid jima dei sizzle lage kuda asida pink si mazu si pink jama ro si khasana dama phazei si ma'am je ekdam pibiram bane thank you so much Ningol sambul samjori sizna oh na mari yawi thada baya ba sang yawi wow pazei izu zakre duga kuina ekdamag letter ma pibirami si letter ze ma'am da pathuk siroi ba pathuk ke ni da marong khom ne hazik makoina nushina pibiram ba card ase pathuk jage aigi english ase mayam da waro biganu congratulations on reaching 30k subscribers thank you so much Ningol sambul Your sincere efforts deserve this milestone. More to go. Thank you so much. Heart mamazu ikure. Daga wish you many years of achievement of your goal and success. Thank you so much. Du makada love Ningol sambul han ibire. Yamna harau je smaina ungsibi baze ado sigaisina ore gift ki phasana packing gumba tawraga mayamda yahondra Hozik video asigi khwaidagi important eba part yaurae kamaina giveaway sida participate tobigani amasung winner kya khangani have the haizarak lage winner je mari khanjaga dobane aduga ayamba subscribers singna dum haiba thengnaye aidi Instagram pai de basing ju khanbiyo giveaway toba khudingi Instagram hekta yaurai se kagino haiba mayam thengnaye aduna mayam gi khanjaraga Instagram pai de basingi khanjaraga Instagram dagi mi ani aduga Instagram pai da bisingina YouTube dagi mi ani winner mi mari khanjaga dobane nupi haiba nupa haiba leite ahan ba khangat pa mi mari do oiga doine aduna pochei sing sida budi nupi gi oiba pochei budi khara yawe ko moina pibirami se adubu somgi ichali chelai biramgani adu natraga imana bibo arsu dum alda pibiyo aduga hojik rule haizarak lage Instagram paiba khaigi han haijarak lage ahan bada of course agi channel subscribe to bigado bane ani suba rule dana agi Instagram account follow to bigado bane agi Instagram account se niranda mayang nabam haina leibane ai description box ta agi link to hapcharamge ahum suba dana Ningol sambul hariba noglok kanome Ningol sambul hariba page to the zoo follow to bigado bane moigi zu hapsaram ge swaida aduga mari suba important oiba part amana
aigi YouTube videos singi maraktagi somna khwaidagi pambiba yamna pamling zakhiba video ama hekta somgi social media account ta share to bigadabane Facebook oi bayai Instagram oi bayai ani duda aigi video ama hekta share to bigadabane Instagram da share to ge hai targadi story da thambayai aduga Facebook da share to ge haraga na dum direct feeds news feed ta dum share to biyo tawra matung da aingonda tag to birakera natraga tag to ningdraga na screenshot lauraga aingonda thabiro Instagram da organa dum DM to biro Facebook da dum messenger da thabiro dumaina aingonda proof le hona ba have this somna share to gre have do khangna bai da mak main to biro sine sigi step mari je to bigo do bane amtanga haizara ke agi channel subscribe to biyo ani subada agi Instagram follow to biyo hom subada Ningol sambul hariba page to busu follow to biyo mari subadana agi apamba video ama hekta somgi social media account ta share to biyo sine step mari sine aduga sigi Ningol sambul da follow to wi to de habase aina hayeng khangat pa kanda check to zakani duna soidana maki follow to biramo aduga si oira Instagram gi ware sing da thakse gitana mathang asina YouTube ki rule mo hajarak lage Instagram pai bi da basingi ahan bada agi channel subscribe to biro ani subadana aigi video gaije kari to bagi yang bining bano kari maram gi yang bining bano ai bu kai gi nushi bi bano habado line ama ani or basu somna phone do pining ba wa hai khara comment sigi video sigi comment ta ibiramo aduga ahum subasina kaino habada somgi yauri ba comment to talle ai di ai audience ki jam lang ya ai di si plus oi bem na ahum subadana haziki somna pibiram liba comment to aduda 20 likes yo bo ga do bane 20 likes tagi hen badi ai ta badi ade aduna 20 likes when biga higher badi sigi video ase somgi imana bising da share to bio duga 20 like ti suhan biro aduna sigi ahom je khatane YouTube kidi ado mayam da confusion laitana ba horen ai comment ta phajana rules jing se izaram ge duga pin do zaram ge dum mayam pa bi biya gani ado smile leire masine mayam aigi first giveaway je soidana sarugya biyo duga mai pak po oi biyo ai isamak laaga gift sing je thinjara kadoine aduna mayam sarugya biyo aduga maroi ba wapam tang haijaoge aigi handaki giveaway se di Manipur manung da laiba mi khatangna apply to biro habdi ai sana chatlaga thinjaninge aduna Manipur mapanda leba mi otargadi Korea to bagi kenoma leibanina handaki oinadi Manipur manungi viewer khatangna participate to bio haina haijage mayam all the best loimakta pininge dubu upai leite mathangi 50k subadadi isdagi hena yamna masing yamna pibanga bo oijage mayam smile dum nushina support to leipiyo yam harawe manga nungai dukan se aduna thank you so much hozik packing horage aigi inang piga mayam midamak packing hauzarni aduga ko amam sum kar mi jang hozing ngasi je video hape ko ngasi je kai numino ngasi je Monday ne ado ngasi dai horga numini ni pizage Tuesday Wednesday bokwa Monday Tuesday Wednesday about the last day oizarage duga Thursday numita lottery tawraga mayam da result haidok chage adui matungda karam kanda mayam da yohon lakadabano habdudi kona pa phonraje aduna mayam yare ngangmangre hozik packing to ba horage hozik packing to ba hozarage card sidi winner gi maming khanga kanda maming galona na izarage ngasi di si iroi to pasi tawrjese
packing to bolojare card hap ko dobodi watli ado mayam thank you so much I bu support to bagi nung shibi bagi makata na smile support to ga leipiyo video se nung ai biraga di like to biramo aduga ai channel hosi phawa subscribe to video blessing subscribe to biramo subscribe to bakanda bell button to suna biramo mathangi video thainarase do tari mayam thank you so much bye bye take care Take a year to hide your hey guys to hide it over me. Hey guys to hide the Benamzu. Hey guys to Harubo. I remember the moment. Luda Bading, I seen the Miss Daniman and ladies the toys. Say my misery. 1, 2, 3, start. Say. I saw the Harubo. I mean, as I have a city, no, I begin to mean Haba. Hey guys, welcome back to another video. Yeah, don't know yang kanu mira. So, mayam agi channel tapos tap na chahi ani sudora jo sudo na yatre. Ko. Very good. Kaya juga. Bella bani di audience singin. I link to description da hapcharange description Oi. Description. the description Sanitizer. And use sanitizer. me thamge khai And please distress my face. Please distress my face. Always use hand sanitizer. And please distress my channel.